Tamjari, Ming Taviru Sutaram Uchari, Nasimaro Bapauda. Christmas ki Torong Nasi Madam Gimapamata Pangto Navago Manipur da Su Park Sana Pangtonari. Sakang the Basina Harok Jambida Mio Evan Nomena Kaplamle. Amadi, Model Club Chingamakana Case Kalachan Memorial First Women Basketball Championship winner Oikre. Mapung Pau Pizari. Jisu Christ ki mapong numit Christmas ki thorom malem gi mafam matai da pangthong na bagum ngasi Manipur da su mafam kaya da pangthong nari. Christian lining chatpa miyo singna Imphal yauna tonga ba mafam singda lairiba church singda ngasi ayutagi hauna Jisu Christ ki mafam da yafa mangol nibiga loina na laison tinsong ki thorom sing pangthong nari. MBC Center Church da pangthokiba Christmas ki taramda Church asigi Pastor Reverend L. Simon Braumaina numit asina lamdam asida kangluk masil gi marakta khenaba wakhalon thamdana punna saruk yaminaba asina chawkhotpa amasung nungsi chanana leminabagi paujel piri haina phongdoki Manipur iramdam sana lepak sida nungsi chana chinana leminanaba apai konasi aduga Andaki Christmas amasu anauba chahi 2016 la follow na okhiba chahi kya da Manipur iramdam da wathot langtho bisi mena imu naino ta ba khana chaina ba ban strike irang iho wathot langtho yam si thaname haraga ko khut samna da nusi chana na taibong Manipur iramdam ge no yai phaba chawkhat ko khang da su nusi chana usu bengalak ba dong lagon ba onasi abisi Langol Tarungda Leba RNBA Center Church Complex da Su Deputy Chief Minister ga khangam na saru yaduna Christmas ki thorom pangthoke Church ki luchingba kaya su saru yakhiba thorom aduda lining laisol gi isai saktuna Jesu gi mati magun singthake Tamelong District da Su Christmas ki thorom harau tayamna pangthoke District asigi Church singda angan ba yukta gi hauna lining laisol thorom pangthoktuna Jesu Christ pokle habage apapa pau sandoke Nat ki oiba thorom isai Bible pabana thorom gi mapung oiba saruk oike Chandel District da Su Christian lining chatpa singna Christmas thorom harau tayambaga loinana khul singda Christmas thorom pangthoke Church service ki mathakta Christmas carol jagoi Bible scripture paba isai changdam nabana chungba thorom kaya pangthoke Chandel District Headquarter da leba Lambung Khulda Humbudra Manga Suba Christmas ki Platinum Jubilee Thorom Pangthoke Thorom asida Anal Naga Baptist Church Association ki Secretary Reverend K.I. Tangtuna Souvenir Amafong K Thorom asida Chandel Kendra ki MLA SD Nunglur Victor Chandel Naga People's Organization CNPO ki President W.S. Kandral Anal Civil Society Organization kaya ki luchingba singsu saruk yake Thangmaiban Cherau Singda Leba Moneywood Children Club da Su Christmas ki thorom numidang da pangthoki maigi machugi leteng kaya galoina na Manipuri film gi sagnaraba artist singna angang singa thorom asi pangthok minaki sagnaraba film artist RK Kaikuna kumai asina lamdam asida nungsi chanaba purakna bagi wakhalonda hauraliba angang singa loina na thorom asi harau tayamna pangthok minabani haike Christmas ni siya na ako may ito ni siya wala ngam jaba man tayo ngam ngam siya mo iya na lang pinagaharaw may iba pang to pinabili para jaba tawjaba program Christmas ki thorom jagonda leba Mitay Baptist Church su harau tayamna pangthoke Pastor W. Debena ngasigi numit asida Prabhu Jesu na malem taibang pan asida miyoy pok asipu kanbina balaki numit asida lamdam asida lairiba mipung kudimak amaga nungsi chana na leba oresanu haiki Christmas ki thorom Church of Disciple Making Movement asu sinduna harangoi thong maibam lekai da pangthoke Jesu Christ ki matik magun singtha duna isai kya sakhe Church asigi pastor kunomom mani kombina miyoiba khunai gi damak thorakiba Prabhu Jesu ni ipum khudingi afaba mapau puduna laklamba numit asibu ningsingduna ekoi khudimak nungsi chanana leminaba oiresanu haike Victory Churches of India Imphal na Christmas kumai ga mari lena na Janem samadi rims da layang duna leriba anabasinda atum mahau yenkre Tharomasi ga mari lena na church asigi El Kirana Christmas na lakpada anayak yauduna nungaiba punsi maril ama bipum khuding da fanganana ba atum mahau yembani haina phongdorakli
Laisram Sanjoy Koba Jahi Nifuga Tarulam Suraba, Kwagaitel Horok Tambidagi, Subam Lekaida, workshop Taduna Leba, Mue Ama Sakandava Singna, Nasi Nutilpung Amagamini Contrarum, Chapamatamda, Nomina Kaplamle, Maki Oitamba Kud Amadi, Yatamba Feganda, Nomimaru Amam Pamdagi Hospital da Lakanakre, Taudo from the Gifamba Power Matungina, Sanjoyna, Mahaki Mayum Gitongal da Lading Aida, Jebrolet Company, Silva Machugi number Tadaba, Yuva Car, Amada Lakpa, Mue Ahumna, Sanjoy Masada, workshop Tawa, Sanjitla. Haina hanglakpada Sanjoyna mahakti workshop ti tawi adubu sanjiti nate haina khumlubada makoi ahumgi maraktagi miwe amana nongmei satolaga kapna na bahona rakhi Sanjoyna masanga thokna bahona bada makoi ga mungna ki sakangdaba sing aduna nongmei round ahum kaplakpada nongmei maru ani bangonda pan kibani hairi karigi damak Sanjoybu nongmei na kaplam libeno haiba chapsaba khangdri thaudo adubu Sanjoy gi apokwa amadi loina bina pendaba phongdopaga loina na karigi damak mahapu nongmei na kaplam libeno haibadu khangan biyo haina phongdorakli Surasai ji kana no khoju khangde maming ona ira kaide no ado mado karimta khangde moina kaimta su hangam de khoida kaimta ngangam de makok da dai namak pada ai nupa sigam muna raga tawna badagi makok ta pal huda ga makhoi ka makhong da pam bane huji huji na moi se minung si kaimta yaw de ba mathong mang khangde ba gi wakhal se ma se tawham janing de ma se matung da tawjana basu mari lena ba authority singna ma se tawbiyo North Frontier Railway Construction ki General Manager HK Jagagina ngasi Manipur ki Chief Minister unaduna railway ki pakhaliba thabak thorom singi matangda wari sanakre railway ki thabak thorom singda ayara panthokna ba government ki maikaidagi pangbe aba mateng pangani haina Chief Minister na thamki Loktak Pat ki Kor Joni haina lauthokraba Langol Sabida Amjugi President na luchungba Paumi Kangbo amana mapamaduda ngamisina khundaduna fumsangda leidiba isingi yumlei kaire amadi awanungai yengnana ba changsilubada pau fauna haudabadagi gamisina asabu lopaga loinana changlakpa yaroi haina ngayak athingba pirakre LDA na hariba wafamga mapamaduda leidiba ngamisina hariba wafamga Taiwan na bakaya thengnare Paumi Kangbo aduna mapamaduda yewbu matamda LDA gi miyoi mali haiduna asabu kaya utuna halakide tungda pau faunaraba matungda paumi simbu mafam aduda leiba ngamisina harau tayamba phungdoktuna okay aviam tomba kauba ngami amana paumi singda phungdorpada LDA na ngami singda yengnaba magum khanba asi pende lupa lising ni funa ngami simbu themba yaroi nga faraga imung manung puduna ngang sing lairik tamhalibani makoina piba paisa khara khangna hingbo oithokloi haike Loktak Patagi Ngami Sing Takthok Nabagi Pakalapa Taurang Kaya Tengna Nabagi Damak All Loktak Lake Area Fishermen Union Sembani Loktak Pat Asida Ngami Sibu Maning Tamna Lehengadabani Phongdoki Melon Cream Pangdi Sigi Posing Ecoji Where be theatre we got Tamsi the Hay Namasa Putu El Putu Posimoina Pazin Tamamina Hosi Pasu Bazu Yadre Union ki Assistant Secretary H. Arun Kumar na phongdorokpada Loktak Pat ki fumsang asi Moirang Kangleirol gi Khoyol Haubgi matamdagi lerakpana hauzik fawba mirol kaya ngami uiduna lerakdi Padas de hingliba miyam gi hak amadi punsibu singnaba mongda ingnisini taramathoi gi November gi tang 15 dagi LDA na fumsang sing maithaki maithaba aduda masing yamlaba lu amadi lang kaya amangata thokre matamadu tagi ngasi fawba ngami singna LDA bu singnaduna lakli tawdo aduna maram oiraga hauzik pat asida motorboat ki Kol tabada mi paiba pokna rihaina phongdoraki Panangi survey lakan ha kan sai paisile ba phungduda saigi lebang kupsil saurga leirami ba lokta ki achauba area dudi phumbi nu thonjilaga leba kupsing rami lokta ki area pixel le ising ma sama ga taraga mari leibagi manungda Sani yang kini pan cuma pidre, satri ke tarama thoye mana, satri tarama thoye mana, mana pisa pidre. Thado kalau ni nggak sih, mau mapu khangna lagi macam, cuma thongsa dah thabo yang LDA yang lagi. Amaronda LDA gi Project Director L Bhagaton Singana Sendra Mathakta Paumi Singa unabada phongdorokpada Loktak Pat pu kanana ba Planning Commission gi makhada punna lupa crore chahumga humudra mari asi Inglisini subna mapanda thadarak matungda hauzik fawbada Loktak Sengbagi thabak asida chada marfudra nipan loisilakle senthang asigi makhada Loktak Pat ki akoibada ecotourism semganabagi pandam thamle awang nopol lamdamda fresh water oiba Loktak Pat asi kanana ba thabak asi paikhatpani
सरकारना कोर जोन हाइना लाउथोखरबा मफम असिदा हौजिक युम चहुमलोम लेरे हाना फुम मई थाखिबा मतमदा युम हुमफु खता लेहौबनी अतेनबा मतमगी मनुंगदा युम मसिंग खंगेन हेंगलगलिबा असिना लोकताक पाट हेना मोसिल हननबगी मचाक अमा ओइरे लोकताक पाट पुनिंगथिना कन्ननबा होनबदा मियामना मतेंग पांगबियु मणिपुरगी तुरेल कया लोकताकता तारिबसी इथाई बेरेस रोमदा पुथोक्तुना लोकताकपु मोदहनदनबा होनरी हाइखि फुमदी सेंबगी वना कोई लुपा करोड़ चनी का कुनमरी प्लानिंग कमीशन फुमदी सेंबगी वना थंबी अदना मसी 2009 दा सैंक्शन तौनी 9 की अरोइबा सरुकता अदुना 10 दगी अखोना जनवरी दगी कोई फुमदी सेंबजी हौजबनी 2009 दगी हारिबा मफम से पुंगु कुपसलगा फुमना लेरंबनी अदुना हौजिकती अखोई 98% अखोना प्रोजेक्ट से ऑलमोस्ट कंप्लीटेड ओरे अदुना पाखे चरीबा मयाम से अखोगी लोकल गी अखोगी फिशरमैन सिंह और नत्रगना अखोगी खुंदारिबा मयाम सिगी कनो मतेंग नत्रगदी एलडे रंगतन सु तौबया पोनते अनऑथराइज ने लेरिबा मिसिंग जे मखोई सिसु असागी मपानदा मेन स्ट्रीम दा थोलागा असागी अखोगी मणिपुर गी रमता अमता ngairo फ्रेश वाटर लेक से कनबदा मतेंग पांगबिउ ओसे ngasi अखोगी मीडिया की थ्रू हाइजरी ngarang numitang pung 3:30 rom chapa matamda rims ki x-ray department ki changpham da sakhangdaba singna hand grenade ama thamlamde bomb squad na numitang pung 3:30 rom chapa matamda asoi ngam yaudana lokthokre pawi marathon atemba break amata break batungda taram nokchari Manipur Tourism Department na mapungwena sinduna handak numit 10 chupna hata kangjebungda pangthokhiba sangai festival gi maroiba mafam ama oiriba Heritage Park asi Manipur Sarkar na kahendana thamnana ba thabak paikhalagli Heritage Park asibu ngak senana ba afaba agency ama khallaga thabak tawhangadori lamdam asida khunda minariba furup singi oiba yumsa kaisana chingba amadi langai pukai oiriba mafam asibu lupa la kaya changna semgatliba Semgalaba matungda amu hana thugaiduna manghangadobagi saruk chahi khudingi pangthokadaba sangai festival da Heritage Park asi ngatuna thamnanaba khongthang asi lokhalakpani hiram asigi matangda Travel Museum Research Center gi director Gyanesor Yumnamna ISTV news phongdorokpada Heritage Park asi fazana ngak senduna thamlabadi sangai festival da chahi khudingi amuk hana sel changna semdrabasu yaragani masina lamdam asigi furup singi ariba leinariba yum amadi chanabi kayabu nahonana miyamda khangalagani haina phongdorokli Kangaipiana masigi podase yamna hathua tuna sidok taba masi matam khara kuina thamaningbagi wakalon ama mayam da pressure pirakpadigi Tribal Museum and Research Center ekoi team masida mu maintenance tawnabagi damukta mi ahum thambi waidana koi tang tretagi thamba hujare 2016 gi kaina wadu dun thamba ka sukai di masigi maintenance fazana tawiragadi maduda ekoina waloba community mayam ama su hapchan be ai manba agency ama lauraga kari tawgadagi master crafts mela tawiyai natraga dum chaluraga uba phangro da yum sa kaisa community mayam siki tongan tongan be yum sing se makoida khangan ba amadi makoida mayam ama lehol na huba si sarkar na aidi tawningi Hauziki oina agency amata khanba leitribana Travel Museum Research Center na park asibu yengshinana ba amadi maintenance tawnana ba Tourism Department na khangalapagi matungina center asigi miyoi ahumna Tourism Department ki miyoi ani deputation da thamduna ngak senbagi tabak chathari Heritage Park asida miyoi kyasu yengba lagnari Poinu phawoi bi phawko rol thoram ngasi wangkhaida leiba ima lesem ina loisangda irat thoni thoram pangthokre tonga ba civil society organization singi luchingbi yauna miyoi kyana saru yakhiba thoram aduda ima lesem ina loisangi panthauna isordi amakhatani haiba wafam phongdokhi Miyam na hai isordi samanai amakhatani hai amatani hai aina hai isora matau oidabani amakhatani amatani haibaga amakhatani haibaga khenei koisa sa aduna isor amato oidamni sorarendi mayamgi oyabani namitha oyabani malem sidi yadama Kanglamai gi President Y Lerik Lemana lebaki thawai thabak kaya tawbada ekhogi lejariba asengba lairam tilam asisu khangdaba yade haina phongdorakli Aina lambi khangdraba lairam tilam khangdraba Aina laibaki ni haidana panglawda lauraga satkadaba lambi tu dagi gonana satpataraga di aikoi ngasi laibaksi gang khongsaina isinga thawgo goi batare haidana Hauriba patho maisho ahal maisho ahimba urel ahim aikoi sida sangjaba natana aikoi lambi si kanagumba amaiga amaibina khangba ngamoido
Macha ibema thawgalup ningthokongna sinduna macha ibemagi 12rak suba haikaleka tamba amasung chaklup katpagi thorom ningthokongda pangthokre ibudau oknarelgi macha nupi sadudagi kabui ningolna pokpi macha ibema asi chingthaktagi ningthokong tamna lakpada khudi thijinbada lekidabani haina warinei ibudau oknarelgi harau mathoi chehigi oina pangthoktringaigi mamangda hairang lerang tamba chali Chahi kaya marumdagi acharwok singnasu afangba unawana oirabasu kanaduna macha ibemabu kurumduna laknadi ngasi Manipuri mafam kayadagi laktuna haikaleka tambada saruk yaki Naha oiriba iba Dr. MT Achowna iba Mahakabi Angahalgi Korirolda miyeng ama haina mingthonba wareng lairik ama DM College campus ta leba Deb Literature Center da Thangmaipan Kendragi MLA Komukcham Joy Kisana Phongkre Tharamasida Manipur University ki Professor P Navachandra Oriental College ki Principal Dr. T.S. Biren Susaryaki DM College of Arts ki Assistant Professor Dr. Y Kunjabiharina lairik asimasak taki aiba Dr. MT Achowna lairik asina hauraliba mahiroi sinda kanaba kharap Fangani haba wakalondagi puthokpani haina phongdokhi Yambem publication puthokpa film amasung film ge art haina mingthonba Yambem Tombi ne iba lairik amasung asi Manipur Hindi Parishad ke auditorium da phongkre Tharamasida sangnaraba film maker Aribam Shyam Sharma Jain Manipur Dance Academy ge hana director oramba Dilip Mayambam susaru yakhi aibi Yambem Tombi na lairik asigi masak takladuna ahanba khunam asida asu angam yawram labasu mathangi khunam da semdoknabagi kudong chaba logani haike Shyam Sharma na jagoi isegi lamda ekhoi neinaba yamna wali Critic lamda thabak toribasingna akhangbaga ahibaga ani asi pundrabadi lam adu chakotpayadi haike Sahitya Academy Awardee Thangjam Ibo Pisang Iba Sajibu Haina Mingthonba Wareng Lairik Amangasi Manipur Press Club ta Jain Manipur Dance Academy ki Vice Chairman Oramba Professor Nomaithem Tombina Phongkre Yaibirial Communication Imphal na puthokpa lairik asi Phongbagi Tharomda Sagnaraba Aiba Yumlembam Ibomcha Lelong Haurebi College ki Assistant Professor Wahangbam Kumari Chanu Susaruyake Aiba Thangjam Ibo Pisangna Hauroliba Miro Sinda Kanaba Pinanaba Makhatana lairik kaya ikigani haike Kumathoi Suba Assam Rifles na CLF Buffs Chamagayang kay Switchamadi Holda kaya Chandel District ki Manung Dalayba Agezang Village ta Kusinakre Assam Rifles Civic Action Program ki Makhada Polam Singasi Kusina Bani Haina Assam Rifles South na Thador Kuchirol Amana Kangalagli Maratana Timba Break Amamu Breaking Batungda Mukana Taram Nokchari Sahid Madhumangol Foundation Imphal Sinduna Thawal District ki Tangjeng Khunjau da Nomagi Oiba Lamlaki Sa Ujek Simbu Kannanaba Miyam da Bhav Tahan Bagi Thoromama Pangtokre Thoromasida Handaki Ichawna Soan Kraba Tangjeng Khunjau dagi Ningthozam Tamfada Lupalising Kuntraga Mangagi Matengsu PK Forest Department ki Conservator of Forest Mahendra Pratap na Resource Person oina Lamlaki Sa Ujek Sing Kannana Bagi Matangda Wangang ki Ngasigi Thoromasida Sahid Madhumangol Foundation ki Chairman S Satyabhama DDK Imphal ki Program Executive Manibabu Lingmabam Amadi Trust ki Thaupuba kaya susaruk yake Ingnisini sumna taret ki December ki tang kumanga da Pune ki Ratnagiri Sea Beach ta Iraq na bagi thaudokta lekidraba Uripau Sorbon Thingel dagi Jasoban dagi Chahi Nipan surakpagi ningsing tarong mari lenena imung manung ki miyoi sina Dilalen da leba Children Home ki angang singda chaklen ama pizakre Amaromda Ingnisini Subna Nipan ki December ki tang tarahum doida lekidraba Ya School Police Lane ki Namanapam Premjit ki Tare Subaning Sing Tharongga mari lenena Mongsangai da leba BB Paul Mental Home da leba angang singda chana thangnaba madi Boy Kolom Sing Kusinakre DS Enterprises Kasam Thongna United Friends Library Welfare Association Lamboy Khonang Khongga Punna Kusamna Duna Lamboy Khonang Khong Lampakta Chathariba Ningtham Melagi Fit Yangkai Hena Wangba China Gate Mela Asipu Yengba Lakliba Singi Puning Chingsili Masida Sunatana Mela Asida Tongan Tongan Bahara Kumegi Item Singsu Pangtholi Yamna Naha Oriba Kasamthong Irom Pukri Mapaldagi Entrepreneur Boni Aisna Bana Kanna Hona Jaduna Gate Asi Kolkata da Sanbani Mela Asida Seasonariba Kusukulai Sing Mingondagi Mipal Tangdre Luinana Miyoi Chamagi Mathakta Thabak Piduna Mela Asi Manipuri Mafam Kayada Pangthotuna Lakli Haina Phongdokhi
Club ki mihut amana phungdorokpada angang sing examination loikraba matungda ngahaktang oirabasu harau nungaina sanajaba fangnaba pandamda club ki site tagi su angaba mateng pangli haina phungdorokli. Huidrom sagai ki apokpa thonifam sanglen amang asi kainokda sangakre sanglen asi SVS Construction Material Private Limited ki managing director Huidrom Bikramjit na lupa lakh 13 changna katpani haidi. Headquarter IGAR South ki miye makhada mapan suba sector ki nifumanga suba Assam Rifles sinduna blood donation ke mama Assam Rifles Nodal Hospital Manipuri da pangthokre amaramda kumapan suba sector ki kumapan suba Assam Rifles na medical camp ama Chandel district ke hengsi da pangthokre miyoi chani ke kumanga rom laying baga loina na hida langtak singsu lem na pk hauzik sanabagi pau Ngasigi sanabagi pau boyai ningthauzamdagi phangbigani. Ngasigi sanabagi pau da basketball model club singa makhana nupi amadi nupagi let KIS Kalasad Singh Memorial First Women and the Second Men Basketball Championship ki title lokre model club singa makhana sinduna club asigi basketball ground da tha asigi tang tara nipal dagi nupi gi team ahum amadi nupagi team nipal na saruk yaduna sathariba Let KIS Kalasan Singh Memorial First Women and the Second Men Basketball Championship ngasi lotion kre ngasi sanakiba nipi masagi aroiba mesta yumbu model club singa makhana Kokil Ball Sporting Club Moirangbu point kuntra mathoi kolomdoida mighty bibiduna sathariba championship asigi title lokre model club singa makhagi point kuntra mathoi adu Samren Thana point taret Priyana Taruk Chandani na manga Kaina Kumari amadi Rasnana point mari Suchitrana ahum amadi Anuradhana point ani lokhi Moirangi point kolomdoi adu Mem Sanana point tarani thoi Premikana mari Anjonana ahum Zona amadi Umana point ani lokhi ngasi sanakiba nupamasagi aroiba mesta model club team e singa makhana Imphal Hospital bu point humudra truk yankai humdoida mighty biduna Sathariba championship asigi title lokhibani championship asida model club singa makhagi sanaroi lakpatina punna point marfutra humdoi loduna top scorer gi mana lokhre best player na model club singa makhagi Jackson na takre nupagi winner oraba amadi runners up tarba team da trophy ga loina lupa lising kun amadi lupa lising tara piki nupigi winner oraba amadi runners up tarba team da lupa lising tara manga amadi lising tara trophy ga loina khusinakhi sepak takraw state level sepak takraw championship ki nupi ki final da SIRC team A SIRC team B tayal sanaragani nupa ki final da SIRC team A tayal amadi NYC Thawalga sanaragani Manipur sepak takraw edo committee ki miyeng makhada Youth Athletic and Sepak Takraw Association Thawal na sinduna Thawal gi yasta ground da tha sigi tangkul degi nupi gi team tare na group ani thokna amadi nupa gi team tarani thoina group mari thokna khaidukuna sathariba man and women state level sepak takraw championship ki ngasi sanakiba nupa gi ahanba semi final match ta SIRC team A takyelna yawa team A singjamaibu set ani sino kumathoi tarataruk kumathoi taratreta maithi biduna final sangkhre ani suba semi final match ki sanakibada NYC Thawalna Yasta team A Thawalbu set ani sino kumathoi taramanga kumathoi taratrukta maithi biduna final sangkhibani sathariba championship asigi ahum suba position hardline match ki sanakibada Yasta team A Thawalna yawa team A singjamaibu set ani sino kumathoi taranipalda maithi biduna championship asigi ahum suba position gi mana lokre tha asigi tang kuntareta sathariba championship asigi aroiba matching sanaragani cricket ani suba plate cricket tournament ki ngasi sanakhiba match ta napsa khai imphal na YWC pasoibu maithi pikre Manipur Cricket Association na sinduna luang sangbamgi luang pokpa cricket stadium da team tara humdoina group ani thongna khaidukuna sathariba ani suba plate tournament ki ngasi sanakhiba match ta napsa khai imphal na YWC pasoibu ran kuma panda maithi pikibani napsa khai imphal na
toss ngamduna ahanba innings ki batting tawbada apiba over kuntrada wicket mapal turaga run samaga yakhini pal lokhi masigi pakhumda anisuba innings ki batting tawkhiba YWC Pasoina over kuntrada wicket loina turaga run samaga kumapan khak logduna match asi maithi khibani ngasi sanakhiba match asida napsa kha imphal gi sanaroi Premanandana wicket ani amadi out oidana run kuntra manga logduna man of the match takhre hayeng TCMDC Thongju amadi PTRC Pasoiga sanagani state level polo third trophy state level polo tournament ki ngasi sanakhiba match ta Khurai Polo Club amadi ex Polo Club team bi wangkhai mai pakhre nongchupana sagol kangjei lup langjing achobana sinduna tha sigi tang 18 dagi team kulum doina saruk yaduna langjing achoba sports complex chathariba third trophy state 11 open polo tournament ki ngasi sanakhiba ahanba match ta Khurai Polo Club na nambun mapan Polo Club pu panjil ahum anida maithiba pikhre Khurai Polo Club ki mai pakpagi panjil ahum adu dollar na ahum suba amadi mari super sakrada panjil ani sankhi atoba panjil aduna premjit na ani super sakrada sankhibani nambun mapan Polo Club ki panjil ani adu El Tarun amadi Cameroon na ahanba amadi ahum super sakrada sankhi sathariba tournament asigi ani super match ki sanakhibada ex Polo Club team bi wangkhaina nungchupana sagon gangje lup team A langjing asobabu panjil ahum amada maithiba pikhre ex Polo Club team B wangkhai gi panjil ahum adu Jiban Bisesor amadi RK Purasmanina ani suba ahum suba amadi mari suba sakrada sankhi nungchupana sagon gangje lup team A langjing asobagi amata ngariba panjil adu KI Sarjitna ahanbar sakrada sankhibani hayeng KM Riding team B Singjamai amadi Venture X5 Nomaibunga sanagani ani suba mesta Singkai Humba Polo Club team A amadi ESC team A ga sanagani Ravi Chandra football M Ravi Chandra Trust Kyangwei na sinduna Kyangwei Ideal High School ground da tha sigi tangkul dagi team kuntarung na group nipal thokna khaidoktuna sathariba tare suba state level M Ravi Chandra Memorial Open Football Tournament ki ngasi sanakhiba ahanba match ta UAFC Urup Arabtina Langthabal Lepu Gol Nipal amada maithiba pikhre Urup Arabtigi mai papugi gol singadu Zolhina ahum Netrana ani Shankar Sanjoy amadi Khogena gol amamam sankhi Langthabal Lepki amata ngarba gol adu Shanti Kumarna sankhibani ani suba match ki sanakhibada PLYBA High School amadi KMLDO Kyangwei Muslim gol ani sanaduna draw sakre High School ki gol ani du Lanchanglun amadi Angampuna sankhi Kyangwei Muslim ki gol ani aduna Nihas amadi Atikuna sankhibani sathariba tournament asigi ahum suba match ki sanakhibada AYSWA Asan Bingaina Real Sagon Banbu gol taret anida maithiba pikhre Asan Bingaingi mai pakpagi gol singadu N Justice amadi M Gitchandrana gol ani sankhi atopa gol ahum aduna Sauba Bobby Naubana sankhibani makhataba sanabagi pauda Rising Knowledge Club Khuyathongna sinduna Thangmepan Tombisna Girls High School ground chathariba ahanba mini under 35 kg tournament ki ngasi sanakiba ahanba match ta TSYC na Warriors Sibu gol ani sinoda maithiba pikre ani suba match ta RKC na TMC bu gol ama sinoda maithiba pikre Jharkhand ki Jamshedpur da pangthokodariba ani suba Subrata Datta Classic International Powerlifting Championship amadi Bangkok ta pangthokodariba marirak suba Senior Master Men and Women International Strength Lifting and Incline Bench Press Championship ta saruyagadariba sanaroi Laisram Pusparani da Nahapam Indrajina Selgi mating pangkre Kongpal Chanam Lekai daleba Pusparani gi yumda pangthokiba achamba tharom amada tournament asida saruyana na bagi chathok chasingi damak selgi mating pikhibani championship asida mai pakna na ba mating pangbirapagi damak Pusparani na nungaiba phongdokhi en Indrajina sanaba haiba si sel changi baramaduna sanaroi singbo ekoina sagot piba changi championship animakta mai paktuna medal purapo eresanu haiki
Body building the world champion Maridak Oibangam Lakraba Arambam Bobby Meite Taram Opagaloina Natabagi Chang Watlabasingda hearing at Yantopagi Toramama Manipur Press Kapta Pangtokre Welfare Organization for the Visually Impaired Manipur Sindana Pangtopa Taram Asida Organization Gi General Secretary Nadesna Kunai Asida Lediba differently able Sinasu normal Oribasingda Tobangamba Kara Oina Lamdamasigi Mingchet Puraliba Sanaroi Bobibu Opani Haike Organization Gi member Contrada hearing at Su Yantoke Bisnupur District KMYC Khojumana Sinduna Chatharakiba Taramatoi Suba District Level Open Volleyball Tournament ki winner SUMC Irengbamna Oikre Team Tarung Nasaru Yadana Pool Ani Khaidokuna December 19 dagi Chatharakiba Tournament asigi ngasi sanakiba final match ta SUWC Irengbamna LLMC Lemapopambu set straight set ahum sinoda maithiba pidana winner oikibani tournament asigi ngasi loisinbagi thoramda oinam kendra gi MLA oiramba Laisram Radha Kishore Khoijuman qualify tupul gi panchayat secretary Soibam Ipopisak amasung local leader Khumucham Jibon Susaru Yadana manamathum yanthoki ngasi nongmageba ingasai pau pizari ICAR lamfe patagi phangba pau gi matung ina ngasigi khwaidagi saba 3 degree Celsius kun khwaidagi ingbana degree Celsius amada swik mapan nungshite yawe ising malgi chang ayukta chada marpudra mathoi nungthildana chada yang humdoi nong chukide Leslapudamro Bapamukana Pizari Christmas ki Torong Masi Malim Gimapamata da Pangtong Navago Manipur da Supak Sana Pangtong Nari Sakang Nabasina Haurok Jambida Mio Emanongmena Kaplam Le Amadi Model Club Chunga Makana Case Kalachan Memorial First Women Basketball Championship ki winner Oikre Nasigidi ISTV Pizaba Pamata Susinjari Ming Tabir Bisumba Mukana Kurumjari